ꯑꯩꯒꯤ ꯌꯨꯝ ꯃꯊꯛꯀꯤ ꯈꯔ ꯁꯦꯝꯖꯤꯜꯂꯤ ꯃꯈꯥꯒꯤꯁꯤ ꯆꯪꯉꯛꯄ ꯒꯦꯠ ꯂꯩꯔꯦ ꯄꯣꯠ ꯆꯩ ꯊꯥꯏ ꯁꯤꯒꯤꯁꯤ ꯄꯥꯟꯕꯅꯦ ꯀꯩꯅꯣꯁꯦ ꯆꯤꯛꯐꯣꯟ ꯄꯥꯟꯁꯤ ꯂꯩꯍꯥꯎ ꯁꯠꯇ ꯊꯥꯏ ꯃꯦꯗꯤꯁꯤꯟ ꯁꯤ ꯀꯣꯝꯂꯥ ꯄꯥꯜꯂꯤꯁꯤ ꯏꯁꯤꯡ ꯄꯔꯄꯥꯔ ꯂꯐꯨ ꯄꯥꯝꯕꯤ ꯊꯥꯏ ꯁꯤ ꯁꯥꯕ ꯂꯣꯏꯗꯤ ꯃꯤꯁꯇ꯭ꯔꯤꯁꯤꯡꯁꯤ ꯀꯥꯐꯝ ꯊꯝꯃꯦ ꯂꯩꯔ ꯊꯥꯔ ꯑꯃꯨꯛ ꯁꯤꯠꯄ ꯁꯦꯡꯕ ꯇꯧꯒꯅꯤ ꯀꯨꯏꯅ ꯃꯊꯛ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯛꯏ ꯁꯤꯅ ꯉꯥ ꯑꯀꯥ ꯊꯥꯗꯕ ꯐꯥꯕꯤꯒꯨꯝꯕ Let's welcome hꯧꯖꯤꯛ ꯃꯈꯥꯒꯤ ꯃꯥꯡꯒꯣꯜ ꯐꯣꯜ ꯁꯤꯂꯤꯡ ꯑꯃꯨꯛ ꯍꯥꯞꯄꯦ ꯖꯨꯃꯔ ꯍꯥꯞꯄꯦ ꯇꯤꯚꯤ ꯁꯤꯅꯩꯒꯤ ꯏꯁꯇꯣꯛ ꯇ꯭ꯔꯦꯗꯤꯡ ꯇꯥꯛꯐꯝ ꯁꯥꯟꯅꯐꯝ ꯑꯗꯨꯅ ꯆꯥꯛꯈꯨꯝ ꯂꯩꯔꯦ ꯁꯤ ꯄꯨꯟꯅ ꯆꯥꯛꯈꯨꯝ ꯑꯗꯨꯅ ꯇꯨꯝꯐꯝꯀꯣ ꯑꯗꯨꯅ ꯂꯥꯏꯒꯤ ꯃꯊꯛ ꯀꯥꯅꯤ ꯍꯧꯖꯤꯛ ꯃꯊꯛ ꯔꯤꯅꯣꯚꯦꯁꯟ ꯑꯗꯨ ꯀꯟꯅ ꯁꯦꯝꯒꯠꯂꯤ 1 monthsꯀꯨꯝꯕꯗꯗꯤ ꯂꯣꯏꯔꯅꯤ ꯃꯊꯛ ꯀꯥꯔꯒ ꯁꯤꯒ ꯗ꯭ꯔꯣꯌꯤꯡ ꯔꯨꯝ ꯑꯃ ꯂꯥꯡꯉꯦ ꯃꯊꯛꯇ ꯃꯈꯥꯗꯁꯨ ꯗ꯭ꯔꯣꯌꯤꯡ ꯔꯨꯝ ꯂꯩ ꯗ꯭ꯔꯣꯌꯤꯡ ꯔꯨꯝ ꯈꯔ ꯑꯣꯄꯟ ꯆꯥꯎꯅ ꯗ꯭ꯔꯣꯌꯤꯡ ꯔꯨꯝ ꯑꯣꯏꯗꯣꯏꯅꯤ ꯁꯤꯒ ꯇꯦꯔꯦꯁ ꯃꯆꯥ ꯑꯃ ꯍꯥꯞꯄꯦ ꯁꯤ ꯐꯣꯜ ꯁꯤꯂꯤꯡ ꯇꯧꯔꯛꯈꯤꯅꯤ ꯂꯣꯏꯅ ꯁꯤ ꯇꯦꯔꯦꯁ ꯃꯆꯥ ꯑꯃ ꯃꯊꯛꯇ ꯄꯣꯊꯥꯅꯕ ꯇꯦꯔꯦꯁ ꯑꯃ ꯁꯥꯡꯉꯦ ꯄꯔꯦꯡ ꯁꯨꯝꯕ ꯇꯦꯔꯦꯁ ꯑꯣꯏꯗꯣꯏꯅꯤ ꯁꯤꯅ ꯕꯦꯠꯔꯨꯝ ꯁꯤꯅ ꯕꯦꯠꯔꯨꯝ ꯑꯣꯏꯔꯅꯤ ꯐꯣꯜ ꯁꯤꯂꯤꯡ ꯂꯥꯛꯀꯅꯤ ꯁꯤꯈꯩ ꯇꯨꯝꯃꯤ ꯁꯤꯅ ꯏꯆꯥꯅꯨꯄꯥ ꯀꯥꯅꯤ ꯁꯤꯒꯤ ꯁꯦꯠꯇꯔꯤ ꯁꯤꯅ ꯀꯤꯠꯆꯟ ꯑꯣꯏꯔꯛꯇꯣꯏꯅꯤ ꯃꯈꯥꯁꯤꯅ ꯍꯌꯦꯡ ꯏꯆꯥꯁꯤꯡ ꯂꯨꯍꯣꯡꯕꯗꯁꯨ ꯀꯤꯠꯆꯟ ꯁꯤ ꯃꯩꯒꯤ ꯁꯤ ꯏꯁꯤꯡꯒꯤ ꯁꯤ ꯀꯤꯠꯆꯟ ꯆꯥꯎꯅ ꯀꯤꯠꯆꯟ ꯁꯤꯒꯅ ꯕꯥꯠꯔꯨꯝ ꯂꯩꯔꯦ ꯁꯤ ꯃꯈꯥꯗꯤ ꯂꯣꯏꯔꯦ ꯃꯊꯛꯀꯤꯁꯤꯅ ꯏꯆꯥꯅꯨꯄꯥ ꯅꯨꯄꯤ ꯊꯤꯔꯁꯨ ꯍꯣꯏ ꯀꯩꯗꯧꯔꯤꯅꯣ ꯚꯤꯗꯤꯑꯣ ꯅꯝꯕ ꯌꯥꯎꯍꯟꯒꯦ ꯁꯤꯅ ꯗ꯭ꯔꯣꯌꯤꯡ ꯔꯨꯝ ꯑꯣꯏꯗꯣꯏꯅꯤ ꯍꯧꯖꯤꯛ ꯃꯤꯁꯇ꯭ꯔꯤꯈꯩꯅ ꯀꯟꯅ ꯔꯪ ꯀꯛꯄ ꯍꯧꯔꯤ ꯂꯣꯏꯁꯤꯟꯗ꯭ꯔꯤ ꯑꯣꯄꯟꯗ ꯊꯝꯕ ꯁꯤ ꯃꯊꯛ ꯀꯥꯔꯒꯅ ꯃꯊꯛꯀꯤ ꯂꯩꯔꯦ ꯁꯤꯅ ꯌꯥꯝ ꯑꯊꯨꯕꯗ ꯑꯞꯗꯦꯠ ꯇꯧꯔꯛꯑꯅꯤ ꯁꯤ ꯍꯧꯖꯤꯛ ꯀꯟꯅ ꯂꯣꯏꯁꯤꯜꯂꯤ ꯊꯥ ꯈꯔ ꯃꯇꯝ ꯆꯪꯈꯤꯅꯤ ꯁꯤꯅ ꯕꯦꯠꯔꯨꯝꯅꯤ ꯑꯗꯩꯁꯤꯅ ꯃꯤꯁꯇ꯭ꯔꯤꯈꯩ ꯂꯩꯔꯤ ꯂꯩꯔꯤ ꯕꯦꯠꯔꯨꯝ ꯃꯈꯥꯗꯤ ꯂꯣꯏꯔꯦ ꯕꯦꯠꯔꯨꯝ ꯆꯥꯎꯕꯅꯤ ꯑꯗꯨꯒ ꯕꯦꯜꯀꯣꯅꯤ ꯇꯦꯔꯦꯁꯁꯦ ꯍꯥꯞꯄꯦ ꯃꯊꯛꯀꯤꯗꯗꯤ ꯈꯔ ꯆꯥꯎꯅ ꯍꯥꯞꯄꯦ ꯃꯊꯛꯀꯤꯁꯨ ꯁꯦꯝꯃꯤ ꯁꯤꯒꯤ ꯃꯊꯛ ꯐ꯭ꯂꯣꯔ ꯁꯤꯅ ꯃꯈꯥ ꯐ꯭ꯂꯣꯔ ꯑꯩꯒꯤ ꯁꯨꯃꯥꯡ